ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ एपिसोड 25 अदु पुदु लाक्चरे ममांगी एपिसोड सिंग यंगबिदबे यावरगदी सोयदरे यंगबियु वारी सि मपुंग फाना बाप तानबगिदम हाजबने अखोइन ममांगी एपिसोड तगी खंख्रे उट्रीनसु एथलप्लेट पु हेस्टन गी मखुतगी कलौरे हाइबदी एथलप्लेट की महुत्ता स्केट ओइना हेस्टन द पुहनख्रे अदबु उट्रीना स्केट तसु मा मोहना लौथोकप लाकने हादुना थाजब पीखी वेसेक्स तोमदसु किंग एल्फ्रेडना मचानुपा एडवर्ड पु लुहोंबिनब थौरांग तौदुना लानफमगिदमक सेम साखरबनी मार्शियारोमदसु किंग एल्फ्रेडना याथंग पिरकपगी मतुंग इन्ना लालिबा बाइकिंग सिंग अदुगा थेंगननबगिदमक लानमी तासनबा हौख्रबनी रेगनरसु कनुट अमदी एथलुप की थोक्चेंदगी एथलुपना तुमिंगाई चंगक्तुना तबथीना हातोक्तुना थंबिरमले सिन सिगी लोनेना एपिसोड अदु लोसदखिबनी मसिगी मखा एपिसोड 25 सिना कमदौबगे हाबदु मयाम पुन्ना येंगमिनरसे हौजी एपिसोड 25 सिगी अहान सिनची रेगनर होना लेरिबा केम तौदुना लेरिबा उमंगी जगह सिदा लागली मसिदा एथलुफ्ती ngarang ahing mana regner bu hatu urubani pakhatpadagi ahing ji tumdabi nungan ba ngai du leramli mapalom dro jik sagon tongba paumi khara makoi gi paumi khara laktuna mayamda paw ma tongkre pori ba paw sina asibagi paw ni एथलुप मपान हजिक मैम लांगनरपसीदा मसासे पाखत्पदा लोरे अदुबु हजिक मपान लांगनरिबा असीबगी पावसीदा रेगनरगी ममिंगदी पंदे वेसेक्सकी किंग एल्फ्रेड सीरे हाइन लाउनरी पावसी ताबदा एथलुपचु अंगक्प मफावरी माना ngसादगी पाखतलिबिसिदी रेगनरबु हालुबगिनी मैमसिना अयुक्सिदा लांगलिबिसिसु रेगनर सीबगी मालुबनी अदुबु ओइरमद्रे हजिकते छगोन तोंदु लाखिबा लामी खरादुना मखोय येकनबा किंग एल्फ्रेड सीरे हाइदुना लाउदुना लागलगा मैमसी हराव फोंदोक्तु लेरी हौजिक बाइकिंग्स मैमसिना मखोयबु लुचिंगदुना मफमसि ताना पोरकिबा रेगनर सीरे हाबसि कनामतना खंगद्रि ब्रिदासु किंग एल्फ्रेड सीरे हाइदुना मैमना मपानदा लांगनरिबिसि ताबदगी हरावना चेंथोरक्तुना पाव पोरिबनि पासिदा हंगली नंगना पोरिबा पावदु चुमलबरा कदाइदगी तारिबनो कनाना हाइरिबनो हाइदुना हंगली निपासिना स्वाइरदी एल्फ्रेड सीखरे हाबा पावसि हौजिकति लम खुदिमक्ता वा लाउना हौरे पावसिना लेबाक सिनबा थुंगना चखाइख्रे हाइरि हौजि एथलुपसु नाकंदगी मागी तुफमसिदगी थोलगदी मादा हौजिक मचादा अंगक्पो फावरी ngasigi ayuksida mana ngarang nungdang halamba regner sibagi paw tagadra hairaga magi uncle king alfred sibagi oina paw si oina tare atubu mongondadi chap manai animak mana sihaningba ngaktani adubu wasexi king alfred asengmamaki sikhrabrana natraga sidribara habadu ayengba ikhoida confirm di oidri bidana su nungareba paw sibu regner da tamuna bi dok chensa lagli adubu hojik regner na tumliba jaga asidi mapalom da su ई तैदु लेरम से थेंगनरे ब्रिदाना रेगनर बु हंजन कौरबसु मनुंगदगी कनामतना खुमक्ते मसिदगी ब्रिदासु चिंगनना दुमक तप तपना चंगसलुददी रेगनर सी असीब हक्चांग ओइना मसा पुंबा इना पुचो चोतुना फमुंगसिदा यातादु लेरमली ब्रिदासु मसि उबदा कप्प फाव मकोन थोकप ngamdre मागी असा पुंबा काइख्रे मथमोइसु मचे तारे मागिना हाबदा कनामता लेत्रबगुम थमोइ सोकना कपली रेगनरगी मखुत्तसु थांग छुरीमा पायहन्नबा कन होनरी मरमदी रेगनरगी थवाइना बेनहलादा लेरुनबगिदमक्तनी अदुबु रेगनर थांगचुरीसी पाइसलु याद्रे मपालोमदरा बाइकिंग्स मैमसी वेसेक्सकी किंग एल्फ्रेड सीरेबा पावसी ताबदगी हराउदु लेनरिङै मनुंगदा ब्रिदाना रेगनर सीबगी मखोन थोना कपपसी मैमसिनसु लोइना तारे मसिरगी मैम तुमिन अमुक लेनरी कनुनसु एथलुपदा मुन्ना येंगली मरमदि माना इनछलमदगी ngarang एथलुपना रेगनर बु हातखिबनी कनु छोफबा छादुना ब्रिदागी मनाक्ता थवाई नुंगाइतबा साना चंगली अदुगा थांग छादोक्तुना खंखंगना खंगसनदबा सादुना मिनम्बो वाफम खरा सुपोंगदोगली मसिदी कना तौरिबा ओ सिदा तारिबा नुपिसिनरा रेगनरगी थांगना मंगोंदसु युंगसल्ली सिना ताकपदि मखोइनि ngarang अमना अमबु हाना खरबा माले हाइरि अदुबु ब्रिदाना दिउजिक नुपिसिना रेगनरबु हातपना हाइबसि थाजदि महाना रेगनरगी थांग नुपिसिदा युंगसल्लबिसि सतोक्तुना मपानदा मुचेन थोरगलगा बाइकिंग्स मैमसिदा कपतुना लाउरी नखोय मैमगी कमांडर रेगनरना खोय मैमबु थादोक्तुना चतख्रे ngarang mahapु हालमलिबिसि कनानो नखोय लोइनमक पांगदबा मी ngaktani तुमलिंगाइदा मीबु कनाना हानै नखोय नुंगाइतबा हानिंगबा फना लेरबसु नथौना लेना रेगनरदा चैलेंज तौदुना हानबा कैदौगे नखोय पांगदबा ngaktani aduna कपतुन लेरी एथलुपचु वा मजेट अमता ngaंगदबि तुमिना लेरी मसिदा कनुचु मुक्थोलक्तुना ब्रिदादा हाइरी ब्रिदा रेगनरसी कनामतना हातपा नत्ते मागा ngarang तुमिनखिबा नुपिसिना हातपनि रेगनर तारेबा थांगी दाकपम अदु नुपिसिगी मखुता पाइहौरिबा थांग अदुनि रेगनरगी थांगदुनासु नुपिसिदा थिंजलमलिबदुनि मखोयनि हानबा ओइरा माले हाइरी ब्रिदाना मोहारगली रेगनरना नुपिसिदगी मचानुपा अमा पामगा करीगी हातकदोरिबा मखोयनि हानबगी मथौ तादे रेगनरनसु नुपिसिबु हातपम थोकते नुपिसिनसु रेगनरबु हातपम थोकते वाफमदु अरानबनि हाइरी नाकंदगी ब्लड हेयर नमु ब्रिदादा हारगली अदोरबदि नंगना हात पोरंगनी मरमदि नंगी नुपाना नुपी अमगा लोइनखिबगी दमक नंगना पेंदबदगी अनिमक हातखिबो ओरंगनी मयामसु ताबियु ngasi mangda lepaba angawi nupisina रेगनर अमदि नुपिसिबु खंबनबदगी हातखिबो ओरंगनी हाइरगली ब्रिदासु वा मखा तारमदबि ब्लड हेयर दे अटैक तौसनख्रे
ꯑꯗꯨꯕꯨ ꯕ꯭ꯂꯗꯤꯌꯥꯔꯅ ꯉꯥꯛꯊꯣꯛꯇꯨꯅ ꯕ꯭ꯔꯤꯗꯥꯁꯤꯁꯨ ꯍꯥꯠꯀꯦ ꯇꯧꯔꯛꯂꯤ ꯃꯁꯤꯗ ꯀꯅꯨꯅ ꯑꯃꯨꯛ ꯕ꯭ꯂꯗꯤꯌꯥꯔꯕꯨ ꯈꯥꯝꯗꯨꯅ ꯇꯧꯅꯅꯨ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯆꯦꯟꯁꯟꯒꯤ ꯇꯧꯔꯤꯕ ꯕ꯭ꯔꯤꯗꯥꯁꯨ ꯂꯟꯃꯤ ꯈꯔꯅ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤ ꯀꯅꯨꯅ ꯕ꯭ꯔꯤꯗꯥꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯇꯧꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯀꯔꯤꯝꯇ ꯐꯪꯉꯣꯏ ꯍꯥꯏꯔꯤ ꯕ꯭ꯔꯤꯗꯥꯅꯗꯤ ꯑꯗꯨꯃꯛ ꯂꯥꯎꯔꯤ ꯉꯁꯤ ꯁꯤꯔꯤꯕꯁꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯀꯃꯥꯟꯗꯔꯅꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯁꯤ ꯇꯥꯟꯅ ꯂꯨꯆꯤꯡꯗꯨꯅ ꯄꯣꯔꯛꯈꯤꯕ ꯅꯤꯄꯥꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯒꯤ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ ꯀꯅꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯍꯧꯖꯤꯛꯇꯤ ꯀꯃꯥꯟꯗꯔꯁꯤ ꯑꯩ ꯑꯃꯗꯤ ꯕ꯭ꯂꯗꯤꯌꯥꯔꯅ ꯑꯣꯏꯔꯅꯤ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯐꯨꯝꯖꯤꯜꯂꯝꯃꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯕ ꯌꯥꯔꯣꯏ ꯃꯈꯥ ꯇꯥꯅ ꯂꯥꯟꯐꯝꯒꯤꯗꯃꯛ ꯋꯦꯁꯦꯛꯁꯂꯣꯝꯗ ꯆꯪꯁꯟꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯕ꯭ꯂꯗꯤꯌꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤꯕꯁꯤ ꯐꯨꯝꯖꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯆꯒꯠ ꯆꯒꯠ ꯉꯥꯡꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯂꯤ ꯃꯌꯥꯝꯁꯤ ꯃꯐꯝꯁꯤꯗꯒꯤ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯊꯦꯂꯨꯐꯅꯁꯨ ꯈꯪꯁꯟꯅꯗꯕ ꯁꯥꯗꯨꯅ ꯕ꯭ꯔꯤꯗꯥꯗ ꯂꯩꯈꯤꯗꯕ ꯔꯦꯒꯅꯔꯒꯤꯗꯃꯛ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯁꯤꯟꯁꯤꯅ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯀꯣꯅꯨꯡꯁꯤꯗꯅꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯍꯣꯏ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯍꯣꯏꯁꯨ ꯋꯤꯟꯁꯀꯝꯗꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯒꯣꯜꯁꯤꯗ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯋꯥꯐꯝ ꯈꯔꯁꯨ ꯃꯊꯟꯇ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯎꯇ꯭ꯔꯤꯠꯇ ꯍꯪꯂꯤ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯕꯨ ꯁꯒꯣꯜꯁꯤꯅ ꯇꯥꯔꯝꯒꯗ꯭ꯔꯥ ꯅꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛ ꯂꯣꯟ ꯊꯣꯛꯆꯗ꯭ꯔꯕꯁꯨ ꯑꯩꯒꯗꯤ ꯄꯥꯎ ꯐꯥꯎꯅꯩ ꯑꯩꯈꯣꯏꯅ ꯖꯤꯕꯁꯤꯡꯁꯤ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕꯗꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕꯅꯤ ꯍꯥꯏꯔꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯉꯁꯤ ꯅꯪꯒꯤ ꯁꯒꯣꯜꯁꯤꯗ ꯊꯥꯖꯕ ꯄꯤꯕꯒꯨꯝ ꯅꯪꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯊꯥꯖꯕ ꯄꯤꯕ꯭ꯔꯥ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯃꯤ ꯑꯃꯒ ꯊꯥꯖꯅꯕ ꯍꯥꯏꯕꯁꯤ ꯒꯦꯝꯁꯨ ꯅꯠꯇꯦ ꯑꯩꯅ ꯆꯂꯥꯛ ꯇꯧꯔꯒ ꯊꯥꯖꯍꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯊꯃꯣꯏꯒꯤ ꯃꯔꯤꯅꯤ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯑꯃꯨꯛ ꯎꯇ꯭ꯔꯤꯠꯀꯤ ꯃꯃꯥꯏ ꯃꯌꯥꯗ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯪꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯊꯥꯖꯕ ꯄꯤꯕ ꯉꯝꯕ ꯃꯤꯅꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯖꯩ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯃꯨꯛ ꯀꯦ ꯑꯃ ꯇꯧꯕꯤꯔꯛꯂꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯪꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯀꯦꯗꯨꯗꯪ ꯅꯨꯡꯁꯤꯅ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯈꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯃꯃꯥꯏꯁꯤ ꯍꯥꯏꯐꯦꯠꯇꯪ ꯂꯩꯊꯣꯛꯂꯨꯔꯦ ꯑꯦꯊꯦꯜꯐ꯭ꯂꯦꯠꯁꯨ ꯏꯀꯥꯏꯗꯨꯅ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩ ꯈꯪꯉꯤ ꯀꯦꯁꯤ ꯇꯧꯔꯒ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯇꯝ ꯑꯃ ꯅꯪꯅꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯄꯥꯝꯈꯤꯕ ꯂꯩꯃꯤꯟꯅꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯑꯦꯔꯤꯛꯀꯨꯝꯕꯅꯤ ꯑꯩꯁꯨ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯃꯈꯥ ꯇꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅꯗꯤ ꯑꯩꯈꯣꯏꯅꯤꯅ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯨꯅ ꯃꯔꯤꯁꯤ ꯊꯝꯕꯗ ꯀꯅꯥꯝꯇꯅ ꯈꯪꯒꯗꯕ ꯂꯩꯇꯦ ꯀꯅꯥꯅ ꯈꯪꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯁ꯭ꯀꯦꯠꯅꯗꯤ ꯈꯪꯒꯅꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯒꯅꯤ ꯑꯩꯅ ꯂꯨꯅ ꯈꯟꯖꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯑꯦꯅꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯍꯦꯁꯇꯟꯗꯒꯤ ꯂꯧꯊꯣꯛꯎꯗꯕ ꯌꯥꯔꯣꯏ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅꯗꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯅꯪꯅ ꯑꯃꯨꯛ ꯁ꯭ꯀꯦꯠꯄꯨ ꯍꯦꯁꯇꯟꯗꯒꯤ ꯂꯧꯊꯣꯛꯎꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅꯗꯤ ꯑꯣꯏꯕ ꯑꯣꯏꯗꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯃꯥꯕꯨ ꯂꯧꯊꯣꯛꯎꯅꯕ ꯍꯣꯠꯅꯗꯕꯗꯤ ꯌꯥꯔꯣꯏ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯔꯁꯤꯅ ꯍꯦꯁꯇꯟꯗ ꯂꯩꯔꯤꯕ ꯕꯦꯟꯐ꯭ꯂꯦꯠꯇ ꯂꯥꯟꯗꯥꯔꯨꯕ ꯉꯝꯃꯣꯏ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯪ ꯍꯦꯁꯇꯟꯗ ꯂꯥꯟꯗꯥꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤꯁꯨ ꯌꯥꯝꯗ꯭ꯔꯕꯗ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤ ꯕꯕꯥ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯍꯧꯖꯤꯛ ꯃꯥꯔꯁꯤꯌꯥꯔꯣꯝꯗ ꯂꯥꯛꯑꯝꯃꯒꯅꯤ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯁꯟꯅꯕꯒꯤꯗꯃꯛ ꯃꯗꯨꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯐꯝꯗꯨꯗ ꯆꯪꯁꯟꯒꯅꯤ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯒꯅꯤ ꯍꯦꯁꯇꯟꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯉꯦ ꯍꯦꯁꯇꯟꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯑꯩ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯛꯀꯦ ꯃꯐꯝꯗꯨꯗ ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯕꯕꯥꯅꯁꯨ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯪꯕꯨ ꯁꯦꯛꯁꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯍꯥꯟꯅꯒꯨꯝ ꯀꯃꯥꯟꯗꯔꯁꯨ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯃꯗꯨꯗꯒꯤ ꯅꯪꯅ ꯀꯣꯟꯅꯒꯗꯕ ꯂꯥꯟꯃꯤ ꯈꯔ ꯁꯤꯟꯅꯗꯨꯅ ꯍꯦꯁꯇꯟꯗ ꯂꯥꯟꯗꯥꯗꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯁ꯭ꯀꯦꯠꯄꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯧ ꯑꯩꯅꯁꯨ ꯁ꯭ꯀꯦꯠꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯀꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯍꯥꯏꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯁꯨ ꯍꯧꯖꯤꯛ ꯑꯇꯩ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯗ ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯃꯥꯔꯁꯤꯌꯥꯔꯣꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯆꯪꯉꯛꯇꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯦ ꯍꯥꯏꯈ꯭ꯔꯦ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯝ ꯈꯨꯗꯤꯡꯒꯤ ꯁꯟꯇꯣꯛꯑꯝꯃꯒꯅꯤ ꯃꯄꯨꯡ ꯐꯥꯅ ꯁꯟꯇꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗ ꯍꯪꯂꯤ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏ ꯕꯥꯏꯀꯤꯡꯁꯤꯡꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯍꯧꯔꯤꯕꯗꯨꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃ ꯑꯣꯏꯔꯝꯂꯤ ꯃꯥ ꯍꯧꯖꯤꯛ ꯃꯁꯥ ꯅꯥꯕꯨꯗꯤ ꯅꯥꯔꯦ ꯑꯗꯨꯕꯨ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯗ ꯂꯥꯂꯣꯡ ꯑꯃꯒꯤꯗꯃꯛ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯝ ꯈꯨꯗꯤꯡꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯁꯟꯇꯣꯛꯄ ꯑꯣꯏꯔꯝꯂꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯅꯁꯨ ꯑꯗꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯝꯃꯒꯅꯤ ꯑꯗꯨꯕꯨ ꯂꯥꯟꯐꯝꯗ ꯃꯈꯣꯏꯅ ꯂꯣꯠꯄ ꯎꯕ ꯃꯇꯝꯗꯗꯤ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯈ꯭ꯔꯒꯅꯤ ꯃꯈꯣꯏꯅ ꯁꯥꯒꯠꯂꯝꯕ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯀꯥꯏꯈ꯭ꯔꯒꯅꯤ ꯂꯣꯔꯗꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯧꯅꯥ ꯐꯅ ꯑꯗꯨꯃꯛ ꯂꯦꯞꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯥꯔꯁꯤꯌꯥꯗ ꯆꯠꯅꯕꯒꯤꯗꯃꯛ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁꯣꯝꯗ ꯕ꯭ꯔꯤꯗꯥꯅꯁꯨ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯂꯩꯔꯣꯟ ꯆꯟꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯈꯔꯗ ꯀꯣꯝ ꯇꯧꯍꯟꯗꯨꯅ ꯂꯩꯔꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯀꯣꯝꯁꯤ ꯇꯧꯕ ꯂꯣꯏꯗꯨꯅ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯀꯣꯝꯁꯤꯗ ꯅꯤꯡꯊꯤꯅ ꯊꯝꯕꯤꯈ꯭ꯔꯦ ꯃꯁꯤꯗ ꯕ꯭ꯔꯤꯗꯥꯅ ꯀꯅꯨꯇ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ
ꯃꯈꯣꯏꯕꯨ ꯀꯃꯥꯟ ꯇꯧꯔꯝꯕ ꯔꯦꯒꯅꯔꯅ ꯑꯆꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯈꯤꯗꯕꯁꯤꯗ ꯃꯊ꯭ꯋꯥꯏ ꯂꯣꯏꯅ ꯋꯥꯅꯔꯦ ꯃꯈꯣꯏꯅꯗꯤ ꯃꯤꯁꯤꯁꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯈ꯭ꯔꯦ ꯃꯊꯧꯅꯥ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯁꯤꯗ ꯀꯥꯅꯨꯟ ꯍꯥꯏꯔꯒꯂꯤ ꯕ꯭ꯂꯗ ꯍꯤꯌꯔꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯑꯃꯠꯇ ꯍꯟꯗ꯭ꯔꯤ ꯊꯧꯅꯥ ꯍꯜꯂꯤꯕ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯗꯤ ꯅꯪꯒꯤ ꯑꯃꯗꯤ ꯔꯦꯒꯅꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅꯤ ꯑꯗꯨꯅ ꯅꯪꯅ ꯃꯈꯣꯏꯕꯨ ꯊꯦꯝꯃꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯁꯣꯟꯊꯗꯅꯕ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯍꯥꯏꯔꯒꯂꯤ ꯑꯩꯅꯗꯤ ꯂꯥꯟꯃꯤ ꯑꯃꯠꯇꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯣꯏ ꯃꯈꯣꯏꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯟꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅꯗꯤ ꯊꯤꯡꯉꯔꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯃꯥꯟꯗꯔ ꯂꯩꯇ꯭ꯔꯕꯅꯤ ꯔꯦꯒꯅꯔ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯀꯥꯅꯨꯟ ꯑꯃꯨꯛ ꯍꯥꯏꯔꯒꯂꯤ ꯍꯧꯖꯤꯛ ꯀꯃꯥꯟꯗꯔ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒ ꯑꯩꯒ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯅ ꯑꯗꯨꯃꯛ ꯄꯨꯟꯅ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯃꯥꯟ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯔꯒꯂꯤ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯍꯪꯀꯠꯂꯛꯂꯤ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯅꯪꯅ ꯕ꯭ꯂꯗ ꯍꯤꯌꯔꯒ ꯅꯈꯣꯏꯅꯤ ꯑꯣꯏꯅ ꯀꯃꯥꯟ ꯇꯧꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯃꯗꯨꯗ ꯑꯩꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯀꯥꯅꯨꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯍꯣꯏ ꯕ꯭ꯂꯗ ꯍꯤꯌꯔꯁꯨ ꯀꯃꯥꯟꯗꯔꯅꯤ ꯑꯩꯅ ꯉꯁꯥꯏ ꯃꯥꯒ ꯄꯨꯟꯅ ꯀꯃꯥꯟ ꯇꯧꯅꯕꯁꯨ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯕ꯭ꯂꯗ ꯍꯤꯌꯔꯒ ꯑꯩꯒꯗꯤ ꯇꯨꯃꯤꯟꯅꯕ ꯌꯥꯕꯁꯨ ꯅꯠꯇꯅ ꯃꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯅ ꯁꯨꯞꯅꯈꯛꯀꯤ ꯊꯧ ꯄꯨꯃꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯕ꯭ꯔꯤꯗꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ ꯋꯥꯐꯝꯁꯤ ꯊꯩꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯟꯐꯝꯁꯤ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯍꯥꯟꯅꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯔꯦꯒꯅꯔ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯃꯆꯣꯏ ꯇꯥꯈꯤꯗꯨꯅ ꯇ꯭ꯔꯥꯏꯕ ꯃꯆꯥ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯅꯤ ꯃꯁꯤꯗꯒꯤ ꯀꯥꯅꯨꯟꯅ ꯔꯦꯒꯅꯔꯒꯤ ꯂꯩꯔꯣꯟ ꯆꯟꯕꯁꯤꯗꯤ ꯅꯪ ꯈꯛꯇ ꯇꯧꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯁꯤꯗ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯅꯪꯒ ꯑꯃꯗꯤ ꯕ꯭ꯂꯗ ꯍꯤꯌꯔꯒꯅ ꯔꯦꯒꯅꯔꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯀꯥꯅꯨꯟꯅꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨꯃꯗꯤ ꯄꯨꯔꯥ ꯂꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯔꯦꯒꯅꯔꯒꯤ ꯃꯤꯁꯤꯁꯤ ꯅꯨꯄꯤꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤꯗ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯕꯁꯨ ꯔꯦꯒꯅꯔꯁꯨ ꯀꯥꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯃꯥꯅ ꯅꯨꯄꯤ ꯁꯤꯟꯗꯨꯅ ꯂꯣꯏꯅꯔꯤꯕꯁꯤ ꯑꯩꯅꯁꯨ ꯀꯌꯥꯔꯛ ꯎꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗꯁꯨ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯅꯤ ꯍꯥꯏꯔꯝꯂꯒ ꯀꯥꯅꯨꯟ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯕ꯭ꯔꯤꯗꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯀꯞꯂꯒ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯥꯅꯨꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯗ ꯔꯦꯒꯅꯔ ꯁꯤꯈꯤꯕꯗꯒꯤ ꯊꯧꯅꯥ ꯍꯟꯈꯤꯗꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯅ ꯂꯥꯎꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯔꯦꯒꯅꯔ ꯑꯊꯧꯕ ꯋꯥꯔꯤꯌꯔꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯜꯂꯨꯗꯦ ꯁꯨꯡꯊꯥꯁꯨ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯣ ꯍꯥꯏꯕ ꯏꯁꯣꯔꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯕ꯭ꯂꯗ ꯍꯤꯌꯔꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤ ꯋꯦꯁꯦꯛꯁꯇ ꯂꯥꯟꯗꯥꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯄꯤꯕꯤꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯕꯥꯏꯀꯤꯡꯁꯅꯤ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯕꯅꯤ ꯁꯦꯛꯁꯟꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯄꯒꯤ ꯇꯥꯟꯖꯥꯗꯨ ꯄꯤꯕꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯁꯤꯁꯨ ꯀꯥꯅꯨꯟꯒꯤ ꯋꯥꯐꯝꯁꯤꯗ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯑꯦꯊꯜꯂꯨꯞꯁꯨ ꯀꯥꯅꯨꯟꯅ ꯃꯥꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯃꯥꯅ ꯔꯦꯒꯅꯔꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤꯗꯤ ꯀꯥꯅꯨꯟꯅꯗꯤ ꯈꯪꯉꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯗꯤ ꯀꯥꯅꯨꯟꯅ ꯍꯥꯏꯗꯣꯛꯄꯤꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯒꯤ ꯂꯤꯗ ꯇꯧꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯁꯤꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯤ ꯁꯣꯝꯗꯅ ꯕ꯭ꯔꯤꯗꯥꯗꯤ ꯔꯦꯒꯅꯔꯒꯤ ꯃꯣꯡꯐꯝ ꯃꯌꯥꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯊꯟꯇ ꯖꯒꯥ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯎꯇꯤꯠꯀꯤ ꯃꯅꯥꯛꯇꯅꯤ ꯇꯧꯕꯗꯕꯨ ꯎꯇꯤꯠꯀ ꯄꯨꯟꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯗꯤ ꯅꯠꯇꯦ ꯎꯇꯤꯠꯇ ꯁꯥꯎꯕꯗꯒꯤ ꯉꯥꯡꯂꯨꯅꯕꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯎꯇꯤꯠ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯦꯊꯜꯐ꯭ꯂꯦꯠꯀꯤ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯐꯦꯅꯟꯅ ꯑꯣꯁꯕꯠꯄꯨ ꯃꯄꯥꯟꯗ ꯈꯨꯠꯂꯥꯏ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤꯉꯩ ꯕ꯭ꯔꯤꯗꯥ ꯑꯁꯤ ꯀꯣꯅꯨꯡꯁꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯃꯈꯣꯏꯅꯤꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯎꯇꯤꯠꯄꯨ ꯀꯧꯊꯣꯛꯇꯨꯅ ꯕ꯭ꯔꯤꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯎꯇꯤꯠꯁꯨ ꯁꯒꯣꯜꯁꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯕ꯭ꯔꯤꯗꯥꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕ꯭ꯔꯤꯗꯥꯅ ꯍꯥꯏꯔꯛꯂꯤ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ರೆ ꯋꯥꯐꯝꯁꯤꯗ ꯎꯇꯤꯠꯁꯨ ꯆꯃꯝꯅꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯔꯦꯒꯅꯔꯅꯔ ꯃꯍꯥꯛꯇꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕ꯭ꯔꯤꯗꯥꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯍꯥꯛꯅꯗꯤ ꯅꯪꯕꯨ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯆꯨꯞꯄ ꯃꯅꯥꯛꯇ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗ ꯃꯇꯝ ꯈꯔ ꯅꯪ ꯍꯜꯂꯛꯑꯝꯃꯦ ꯃꯗꯨꯗ ꯔꯦꯒꯅꯔꯁꯨ ꯌꯥꯝ ꯍꯔꯥꯎꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯝꯂꯒ ꯁꯦꯛꯁꯟ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯅꯗꯤ ꯔꯦꯒꯅꯔ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯃꯥ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯑꯩ ꯃꯥꯕꯨ ꯆꯠꯇꯨꯅ ꯎꯅꯔꯨꯒꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯕ꯭ꯔꯤꯗꯥꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯅꯌꯥꯝꯕ ꯔꯦꯒꯅꯔꯗꯨ ꯁꯤꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯅꯪꯗꯤ ꯄꯦꯟꯅ ꯇꯥꯎ ꯔꯦꯒꯅꯔꯗꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯍꯧꯖꯤꯛꯁꯨ ꯕꯦꯟꯍꯂꯥꯗ ꯂꯩꯇꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯪꯁꯥꯔ ꯇꯧꯕꯤꯗꯕꯤ ꯅꯨꯡ ꯃꯌꯥꯝꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ ꯃꯍꯥꯛ ꯏꯖꯠ ꯂꯩꯅ ꯁꯤꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯕꯦꯕꯟꯕꯀꯤ ꯎꯇ꯭ꯔꯤꯠ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪꯅ ꯅꯌꯥꯝꯕ ꯔꯦꯒꯅꯔꯕꯨ ꯏꯟꯊꯣꯛꯇꯨꯅ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯑꯣꯏꯅ ꯈꯟꯈꯤꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯦ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯅꯪꯅ ꯔꯦꯒꯅꯔꯕꯨ ꯊꯥꯗꯣꯛꯄꯗꯒꯤ ꯔꯦꯒꯅꯔꯅ ꯉꯁꯤꯒꯤ ꯃꯤꯁꯤꯁꯤ ꯐꯪꯂꯤꯕꯅꯤ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯩꯒꯨꯝ ꯆꯩꯅꯥ ꯑꯁꯤ ꯃꯩꯆꯥ ꯑꯁꯤ ꯈꯥꯡꯗꯨꯅ ꯍꯤꯡꯉꯨ ꯃꯍꯥꯛꯇꯣ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯣꯏꯔꯝꯕꯅꯤ ꯎꯇ꯭ꯔꯤꯠ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯗꯥ ꯑꯁꯤ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯃꯁꯥ ꯑꯁꯤ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕ ꯊꯧꯗꯣꯛ ꯑꯃ ꯕ꯭ꯔꯤꯗꯥꯅ ꯂꯥꯛꯇꯨꯅ ꯇꯝꯂꯕꯁꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯦꯒꯅꯔ ꯁꯤꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯒꯤ ꯃꯔꯝꯗꯒꯤꯅꯤ ꯁ꯭ꯀꯦꯠꯀꯤ ꯃꯔꯝꯗꯒꯤꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯕ ꯁꯥꯕꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤ ꯐꯪꯂꯤꯕꯅꯤ
ꯐꯦꯟꯅꯅꯁꯨ ꯎꯇ꯭ꯔꯤꯠꯄꯨ ꯊꯦꯝꯂꯤ ꯎꯇ꯭ꯔꯤꯠ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯃꯣꯔ ꯑꯣꯏꯒꯗꯕ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯁꯪꯁꯥꯔꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯄꯨꯒꯤ ꯂꯩꯀꯣꯟꯗ ꯆꯠꯈꯤꯗꯕ ꯉꯥꯛꯇꯅꯤ ꯄꯣꯛꯄꯗ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯇꯗ ꯄꯣꯛꯃꯤꯟꯅꯗꯕꯒꯨꯝ ꯆꯠꯈꯤꯕꯗꯁꯨ ꯑꯍꯥꯟꯅ ꯀꯣꯟꯅꯥꯏꯅ ꯆꯠꯅꯈꯤꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯜꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯎꯇ꯭ꯔꯤꯠꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤ ꯑꯩꯗꯤ ꯍꯥꯏꯒꯅꯤ ꯈꯨꯗꯤꯡꯃꯛꯁꯤ ꯁ꯭ꯀꯦꯠꯅ ꯊꯣꯛꯍꯟꯕꯅꯤ ꯃꯥꯒꯤ ꯁꯥꯞꯇꯨꯅ ꯑꯣꯏꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯃꯁꯤꯕꯨ ꯀꯣꯛꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯥꯕꯨ ꯍꯦꯁꯇꯟꯗꯒꯤ ꯂꯧꯊꯣꯛꯎꯗꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯟꯃꯤ ꯅꯤꯔꯨꯒꯅꯤ ꯑꯗꯨꯒ ꯍꯦꯁꯇꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯁꯇꯟꯗ ꯂꯩꯔꯤꯕ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯒꯤ ꯗꯤꯌꯟ ꯐ꯭ꯂꯤꯠꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯍꯦꯁꯇꯟꯅ ꯁ꯭ꯀꯦꯠꯅ ꯆꯥꯅꯕ ꯈꯔ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯁ꯭ꯀꯦꯠꯁꯨ ꯂꯩꯃꯥꯏꯗ ꯃꯌꯦꯛ ꯈꯔ ꯌꯦꯛꯇꯨꯅ ꯃꯆꯤꯟꯗꯁꯨ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯍꯦꯁꯇꯟꯅ ꯁ꯭ꯀꯦꯠꯇ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯕ꯭ꯂꯗ ꯍꯤꯌꯥꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯔꯁꯤꯌꯥ ꯑꯃꯗꯤ ꯋꯦꯁꯦꯛꯁꯇ ꯂꯥꯟꯗꯥꯔꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯕ꯭ꯂꯗ ꯍꯤꯌꯥꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯁꯤ ꯅꯪꯁꯤ ꯃꯥꯒꯤꯅꯤ ꯂꯧꯔꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯅꯪꯕꯨ ꯕ꯭ꯂꯗ ꯍꯤꯌꯥꯔꯗ ꯑꯃꯨꯛ ꯄꯤꯊꯣꯛꯄꯗ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁ꯭ꯀꯦꯠꯅ ꯈꯨꯝꯃꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯤꯔꯦꯞ ꯏꯁꯥꯅ ꯂꯦꯞꯆꯒꯅꯤ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯥꯁꯨ ꯑꯩꯅ ꯈꯟꯖꯒꯅꯤ ꯀꯅꯥꯒ ꯐꯝꯃꯤꯟꯅꯒꯅꯤ ꯀꯅꯥꯒ ꯇꯨꯝꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯂꯦꯞꯀꯅꯤ ꯑꯗꯨꯒ ꯀꯅꯥꯕꯨ ꯍꯥꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯂꯦꯞꯀꯅꯤ ꯅꯪꯗꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗ ꯅꯨꯄꯤꯁꯤꯡꯕꯨ ꯂꯥꯛꯇꯨꯅ ꯐꯣꯏꯗꯨꯅ ꯃꯨꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄ ꯃꯤꯅꯤ ꯅꯪ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯕ ꯑꯃꯠꯇꯒ ꯂꯣꯏꯅꯗ꯭ꯔꯤ ꯃꯁꯥꯅ ꯌꯥꯕ ꯅꯨꯄꯤ ꯑꯃꯇꯒ ꯅꯪ ꯇꯨꯃꯤꯟꯅꯗ꯭ꯔꯤ ꯍꯦꯁꯇꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯑꯩꯅ ꯄꯥꯝꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯃꯤꯑꯣꯏꯗꯨꯗꯤ ꯑꯗꯨꯝ ꯐꯪꯏ ꯃꯁꯤꯗ ꯏꯁꯣꯔꯅꯁꯨ ꯊꯧꯖꯥꯟꯕꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠ ꯑꯃꯠꯇ ꯐꯪꯗꯅ ꯇꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯔꯤ ꯁ꯭ꯀꯦꯠꯅ ꯃꯈꯥ ꯇꯥꯔꯤ ꯍꯣꯏ ꯉꯁꯤꯁꯨ ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯕꯨꯗꯤ ꯐꯪꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤꯁꯤꯗꯤ ꯑꯩꯅ ꯏꯁꯥꯅ ꯌꯥꯗꯅ ꯀꯅꯥꯝꯇꯗ ꯄꯤꯊꯣꯛꯄ ꯇꯧꯗꯦ ꯅꯪꯅ ꯄꯥꯝꯂꯕꯁꯨ ꯂꯧꯕ ꯉꯝꯂꯣꯏ ꯍꯦꯁꯇꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯃꯤ 1,000,000 ꯂꯩꯔꯤꯕꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯁꯛꯇꯤ ꯁꯩꯔꯥꯡ ꯑꯃꯠꯇ ꯄꯥꯝꯗꯦ ꯃꯁꯤꯅ ꯑꯗꯨꯝ ꯆꯞ ꯆꯥꯖꯔꯦ ꯍꯥꯏꯔꯛꯂꯤ ꯁ꯭ꯀꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯤꯡ ꯑꯜꯐ꯭ꯔꯦꯗ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯀꯅꯥꯅ ꯃꯍꯨꯠ ꯁꯤꯟꯍꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯛꯇꯅ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯒꯤ ꯂꯝꯕꯤꯁꯨ ꯑꯩ ꯈꯛꯇꯅ ꯁꯤꯟꯕ ꯉꯝꯃꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯤꯗ ꯄꯤꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯁꯨ ꯃꯄꯨ ꯑꯣꯏꯒꯗꯕ ꯃꯉꯣꯟꯗ ꯀꯠꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯐ꯭ꯔꯤꯗꯗꯤ ꯄꯤꯔꯣꯏ ꯃꯊꯧ ꯑꯃ ꯇꯧꯍꯜꯂꯕ ꯃꯇꯨꯡ ꯄꯤꯒꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯥꯝꯂꯒꯗꯤ ꯑꯩꯁꯤ ꯅꯪꯒꯤ ꯑꯣꯏꯅꯤꯡꯉꯒꯗꯤ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯟꯅ ꯉꯝꯅꯕ ꯍꯣꯠꯅꯧ ꯍꯧꯖꯤꯛ ꯃꯥꯁꯨ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯂꯒꯅꯤ ꯃꯁꯤꯗ ꯅꯪꯅ ꯍꯥꯟꯅ ꯆꯠꯁꯟꯗꯨꯅ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯑꯩꯁꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯁ꯭ꯀꯦꯠꯅ ꯍꯦꯁꯇꯟꯒꯤ ꯃꯉꯛꯁꯝꯗ ꯈꯣꯠꯇꯠꯇꯨꯅ ꯏ ꯈꯔ ꯂꯧꯗꯨꯅ ꯂꯦꯛꯁꯟꯈ꯭ꯔꯦ ꯍꯦꯁꯇꯟꯁꯨ ꯁ꯭ꯀꯦꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯃꯥꯔꯁꯤꯌꯥꯒꯤ ꯑꯦꯊꯜꯐ꯭ꯔꯦꯗꯅ ꯂꯩꯔꯤꯕ ꯑꯦꯂꯥꯏꯁꯕꯔꯤ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯌꯧꯔꯛꯇꯨꯅ ꯂꯩꯔꯦ ꯃꯈꯣꯏꯁꯨ ꯂꯥꯛꯂꯤꯕ ꯕꯥꯏꯀꯤꯡꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯎꯇ꯭ꯔꯤꯠꯀꯤ ꯀꯥꯡꯕꯨꯁꯤꯒ ꯔꯥꯅꯤ ꯑꯦꯊꯜꯐ꯭ꯔꯦꯗꯀ ꯂꯣꯏꯅꯅ ꯃꯄꯥ ꯀꯤꯡ ꯑꯜꯐ꯭ꯔꯦꯗ ꯎꯅꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯂꯤ ꯁ꯭ꯇꯦꯄꯥꯅꯁꯨ ꯎꯇ꯭ꯔꯤꯠꯀꯤ ꯇꯤꯝꯁꯤ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯗ ꯄꯣꯖꯤꯁꯟꯗ ꯂꯩꯅꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯍꯥꯛꯁꯨ ꯊꯥꯡ ꯁꯠꯇꯣꯛꯇꯨꯅ ꯎꯇ꯭ꯔꯤꯠ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯗ ꯑꯃꯗꯤ ꯁꯦꯅꯥ ꯑꯦꯜꯍꯥꯝꯁꯨ ꯊꯣꯛꯂꯛꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯀꯩꯝꯇ ꯊꯧꯋꯥ ꯁꯥꯗꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯝꯇ ꯂꯩꯇꯅ ꯁꯒꯣꯜꯁꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯪꯉꯛꯂꯤ ꯃꯁꯤꯗ ꯁ꯭ꯇꯦꯄꯥꯅ ꯎꯇ꯭ꯔꯤꯠꯇ ꯍꯥꯏꯔꯤ ꯂꯣꯔꯗ ꯍꯧꯖꯤꯛ ꯑꯩꯅ ꯃꯐꯝꯁꯤꯃꯛꯇꯗ ꯑꯗꯣꯝꯕꯨ ꯍꯥꯠꯄꯗꯤ ꯌꯥꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯁ꯭ꯇꯦꯄꯥ ꯅꯪꯅ ꯇ꯭ꯔꯥꯏ ꯇꯧꯒꯦꯁꯨ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒ ꯐꯥꯏꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯀꯤꯡ ꯑꯜꯐ꯭ꯔꯦꯗ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯑꯦꯊꯦꯜꯔꯦꯗ ꯑꯃꯗꯤ ꯑꯦꯜꯍꯥꯝꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯇ ꯍꯥꯏꯔꯛꯂꯤ ꯅꯪꯗꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯤꯡꯁꯤꯒ ꯅꯪꯒꯗꯤ ꯀꯔꯝꯅ ꯄꯨꯜꯂꯝꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯤ ꯋꯦꯁꯦꯛꯁꯀꯤ ꯂꯣꯅ ꯌꯥꯗ꯭ꯔꯕ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯣꯏꯖꯔꯕꯁꯨ ꯃꯐꯝꯁꯤꯒꯤ ꯍꯥꯏꯕꯗꯤ ꯃꯥꯔꯁꯤꯌꯥꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯤꯡ ꯑꯜꯐ꯭ꯔꯦꯗꯄꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯩ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯂꯧꯅꯝ ꯇꯧꯕ ꯃꯤ ꯈꯔꯒꯤ ꯋꯥꯔꯤ ꯂꯤꯒꯗꯕ ꯂꯩ ꯑꯦꯊꯦꯜꯐ꯭ꯔꯦꯗꯀꯤ ꯋꯥꯐꯝꯁꯤꯗ ꯑꯦꯊꯦꯜꯔꯦꯗꯇꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯥꯅ ꯇꯧꯈꯤꯕ ꯊꯧꯔꯥꯡꯗꯨ ꯃꯆꯥꯅꯨꯄꯤꯅ ꯀꯤꯡ ꯑꯜꯐ꯭ꯔꯦꯗꯇ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯦꯊꯦꯜꯐ꯭ꯔꯦꯗꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯑꯗꯣꯝꯅ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣꯝꯗ ꯅꯠꯇꯦ ꯍꯦꯁꯇꯟꯒꯤ ꯃꯔꯝꯗꯅꯤ ꯍꯦꯁꯇꯟꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯊꯋꯥꯏ ꯀꯟꯕꯤꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯑꯗꯨꯝ ꯊꯧꯔꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯍꯦꯁꯇꯟꯗꯨ ꯀꯤꯡ ꯑꯜꯐ꯭ꯔꯦꯗꯀ ꯌꯥꯁꯟꯅꯕ ꯁꯥꯔꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯇꯥꯅꯤ ꯃꯍꯥꯛꯇꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝꯁꯤꯗ ꯕ꯭ꯂꯗ ꯍꯤꯌꯥꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯔꯦꯗꯅ ꯁ꯭ꯇꯦꯄꯥꯗ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯗꯕꯤꯗ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯁ꯭ꯇꯦꯄꯥꯅꯁꯨ ꯈꯨꯠꯂꯥꯏ ꯊꯝꯃꯝꯃꯒ ꯎꯇ꯭ꯔꯤꯠ ꯍꯣꯏ ꯆꯪꯅꯕ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯁꯦꯅꯥ ꯑꯦꯜꯍꯥꯝꯅꯗꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯤ ꯑꯗꯣꯝꯕꯨ ꯉꯁꯤ ꯑꯃꯨꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯎꯕ ꯐꯪꯕꯁꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯣꯝ ꯂꯥꯛꯄꯒꯤ ꯄꯥꯎꯁꯤ ꯀꯤꯡ ꯑꯜꯐ꯭ꯔꯦꯗꯇꯁꯨ ꯇꯝꯃꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯦꯜꯍꯥꯝ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯍꯣꯗꯣꯛꯄꯗꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤꯕꯅꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯅꯗꯤ ꯃꯍꯥꯛꯄꯨꯗꯤ ꯊꯥꯖꯕ ꯃꯤꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯄꯥꯅ
उटेरोसी मनुंग पुदु चंगली मसिदा रानी एथलफ्लेन उटेरोदा आइरी आइगी बाबा एल्फ्रेडनदी खंगमखिरोय आइगी इपुरोयबा एथलरेड पुचेन सेंगदबा मरा लैरबा मीने हाबसी हुजे आइना लैबा अनिसिगी खंदबिदा लोइना हाइदोक्लबदी मा नुंगाइनी हाइरी फेननसु फागी ओइना अदुरबदी एथलरेड हौजिमा हातोक्लसिरा हाइरी एथलफ्लेन अमुक फागी ओइना मका तारगदी नंगना हारिसिनदी फेनन हौजिक बाइकिंग सिंगा थेंगनद्रिङै वसेक्सका मार्शियागाना लान्थेंगनबगी वानिने मदुजु हौजिमक्ति टाइमिंग चादेदा हाइरी हौजिक स्टेपाना मफम अमदा मखोइजि खामदुना रानी एथलफ्लेट खतंग मनुंग चंग यागनी मरा लैरब मियोइसिंगसिदी मफमसिदा लेप्तुर लेहौरो हाइरी एथलफ्लेटना हाइरी स्टेपा अखोइ हौजिक आराम खौरांगमना लोइरबनी अदुबु नंगना मरा लैरे हाइदुना उटिरोइबु मनुंग चंगहंद्रबनिना अइसु मफमसिदा लेंगदना दुम लैब तारे अइसु चंगरोय हाइरी स्टेपानासु अदोंगी अपामनी अदोंगी याथंगनी अइ मनुंगदा हाना पाव अमता पिजरुकिगे लेंगदना लेपिरमु हाइरगली मसिदा फेना नौ कारण तारी स्टेपा नंगनाय खोइबु मतमजु थारमदबिदा लेंगना दुमक मफमसिदा लैयो हारिदुबु वानगा तौनिंगलबदी कमाय तौबा तारे हाइदुना हंगली स्टेपासु मंगोंदा फेना सुम करेमनबदगी खितंग छौरमना चंगसलक्तुना अदुरबदी मफमसिदा दुमक सातोक्तुना हानबा तारेदना हाइरगली अदु फेननजु खुम्बजि सुंग लेपलेपति महाकना मुहाइरी करिगुम्बा मदुदा नंगना मु खुलाई सातोकदबोय निंगदुना खुद थाजलबदी कमतौबा हाइदुना हंगली फेननगी कारणसिदा मयामसिदा नोगली उटिनसु अनिसिदा मुखामदुना स्टेपादा हाइरी स्टेपा कोई फागी नती चाक लामना लोरबने मनुंग करी करीनो खरा तैयारी तौरुचो हाइरकली स्टेपासु उटिना हाइबसि इंदुना चानबसिंग तैयारी तौरुखगे हाइदुना चंख्रे मसिदा फेनन नमुक लाउरी स्टेपा चानबदो अफबा थममगदबनी यूसु खरा यामना थममगदबनी नंग काउनु कोनुपम चाइदुना फागी तौरी स्टेपासु फेनन बुगांगनब ngamdabadagi manungda utit hoi amadi rani एथलफ्लेट ओइ लाए हाबसि पाउ तंबा चंख्रे सोमदा मनुंग लोमदना एथलरेट का एल्हाम गसी वफम खरा खना दो लैरी जुक एथलरेटी माना हाना मागी नुपी एथलफ्लेट लाल रोबनिना मफमसिदा मुक लाकपसिदा मयामदा हाइदोरकद्रा हाबगी पाखत्तदा लोइरे मंगोना चममनबा वफम अमसु लैरी एल्हामदा माना हंगली मागी नुपी एथलफ्लेट पु माना हातखिदौरे हाबसि उटिना कमायना खंगिबा उटिता करमना पाउ पीदुना कौरिबा होजिकति आइगी अरोनबसि मकोइना लोइना खंगलबनी अदुना आइगी लानमिसिंग एल्हाम तैयारीदा लोइना लेहलु हाइरी एल्हामनदी मदुदी करिगिनो हाइदुना हंगली मसिदा एथलरेट हाइरगली करिगुम्बा एथलफ्लेट अमदी उटिना माना तौखिबा अरोनबसिंग फत्तबा थबकसिंगदु मयामा खिता हाइदोरकलबदी मार्शिया अमदी वसेक्स खाइबुंग तादुना मफमसिदा लानफम अमदी सोइद्रे अदुना बाइकिंग सिंगदु थेंगनद्रिङै लानफमसि हाना थेंगननबगिदमक लानमिसिंगदु तैयारीदा थम्मो हाइख्रे सिन्नसिगे लोनेना एपिसोड असि मतंग स्वाइदा लोइसल्ले मसिगी मखा मथंग अमुक पुदु लाक्चगे ngasiगidi mayambo amuka na kainanaba yathang nijari